वार्डेन महिरोय तमथीन फूबदगे लाइकनख्रे चाही नौरीब महिरोय नुपा मचा अमा स्कूल की वार्डेन डाकफम नाइना फुरकपदगे मनाक नकपा हॉस्पिटल लाइकनख्रे हाइरिब थौदोक असे था असिगी कुलहुमदोइदा तमेंगलोंग डिस्ट्रिक्ट के तौसेम सब डिवीजन कोनबा न्यू इम्पा विलेज दा लैबा होली एंजल्स एकेडमी स्कूल दा थोखिबनी हाइरे पाव असिना हाई स्कूल अदुगी वार्डेन तमथीन फुरकपदगे सोकलबा महिरोय अदुगी ममेंग इराम कौवे नियामनिंग विलेज दगी निहाइरे मतौ करमना थौदोक अदु थोखिबनो हाइबा चपचाना खंगबा ngamdre adum oinamag soklaba mahiroi adugi imung manunggi miyoi singnade mahiroi amabu maral fanamak leirabasu warden aduna tamthiba mawongda phubagi thawong ase RTE Act 2009 gi section 17 gi mayoktane maram aduna mari leinabasingna midyang changbiyu hairakle Indo Myanmar ngamkhai paringda Myanmar Army amadi PDF ani ge marakta makhata na ngasi su khut thoknakhrei state laingak na ngamkhai paringda akanba section thawrang lokhatkrei Yumthang nariba Myanmar junta army amasung laloglup PDF ani gi marakta khut thokna bagi thokdok leptre ngasi su maikai ani makta akan ba mawong da khut thokna khrei state asigi ngamkhai wediba kwatha khunauga tainariba border pillar number 81 gi manak nakna Myanmar rom thangba maikai da thokdok adu thokpana maram oibana border fencing gi thabak suriba BRTF ke sinmi sing ngarang dagi thabak suba lepkhibaga loinana mafam adu da laiba ki badagi more da lanjena rakle haire Oirakliba phibam asina kwatha khunaugi miyoising mipaiba poknare ayuk nungthil numidang kari amuk tawrakadra haiduna pokning laitana leiba ngamdre tumba chaba khangdana leire haire adumoinamak pamdaba thokdok thoktana ba hauje kwatha khunauda special police commando unit ki kangbu ngak senduna leire haire paw asina makhata na hai ngasi ayuk pung 3 tage 8 kuntra fauba Tengnokpal district More subdivision Manipur ge kwatha khunaugi BP 81 gi manak oiriba Myanmar rom thangbada leiba Myanmar da democracy taliba PDF laloba singna leiba kem amada Myanmar junta army ga pung amaga minute kuntra rom akan bomong da bom amasung nong mai kapsin duna landa khre haire Myanmar junta army na bom amadi nong mai kapsin ki baduge ahoba makhol sing kwatha khunok gi khunja sing neta ba phangki baga loinana PDF kem mai chaklak pagi mai khu chauna karak pasu ukhi haire kwatha khunok gi akoi bada ngak senduna leiriba commando gi kangbusu Myanmar leibak ki manung da thokdok adu thokpa oibana maikhu karakpa yengduna yengsinbaga loinana akan ba section thawrang laukhatli haire thokdok adu da Myanmar junta army amasung PDF ani gi marakta misi mina yaubagi pawdi phangba ngamdri haire